ꯃꯥꯡꯒꯣꯜꯗ ꯍꯪꯒꯥꯝ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯒ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯤꯁꯤꯒꯤꯅ ꯃꯅꯥꯎꯅꯨꯄꯥ ꯔꯤꯛꯁꯟꯅ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯑꯇꯣꯝꯕ? ꯔꯤꯛꯁꯟ ꯀ꯭ꯂꯥꯁ 7ꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯅꯛꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯃꯅꯥꯛ ꯂꯩꯔꯨꯒꯦꯕ ꯑꯩꯁꯨ꯫ ꯃꯦꯇ꯭ꯔꯤꯛꯇꯨꯗꯨꯝꯅꯦ ꯂꯥꯟꯕ ꯉꯝꯅꯕ ꯇꯧ꯫ ꯂꯥꯏꯔꯤꯛꯅ ꯍꯩꯇ꯭ꯔꯤꯕ ꯑꯣꯖꯥꯅ ꯐꯨꯔꯤ ꯃꯌꯥꯝꯗꯣ꯫ ꯔꯤꯛꯁꯟ ꯊꯧꯋꯥ ꯁꯥꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯏꯁ, ꯂꯥꯏꯔꯤꯛꯇꯤ ꯇꯝꯗ꯭ꯔꯁꯨ ꯇꯣꯛꯄꯤꯒꯦ꯫ ꯅꯣꯏ ꯁ꯭ꯋꯥꯏ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯨ ꯂꯥꯛꯇꯕꯁꯤꯗ ꯄꯨꯝꯂꯒ ꯄꯠꯂ ꯂꯩꯗꯧ ꯁꯔꯨꯛ ꯏꯝꯐꯥꯜꯗ ꯇꯥꯃꯣꯏ ꯃꯅꯥꯛꯇꯅꯦ ꯌꯦꯔꯨꯝ ꯌꯣꯜꯂꯨꯔꯗꯤ ꯑꯩ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯅꯤ꯫ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕꯒ ꯃꯌꯥꯝ ꯆꯥ ꯐꯪꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯆꯥꯅꯨꯄꯥꯗ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯔꯤꯛꯁꯟ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯈꯤ꯫ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯉꯥꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯍꯣ ꯅꯃꯥ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯎꯔꯛꯇꯦꯗꯣ, ꯄꯥꯕ ꯏꯕ ꯍꯩꯇꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯍꯩꯍꯟꯅꯤꯡꯉꯤꯅꯦ꯫ ꯁꯦꯜ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯊꯥꯗꯔꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯅꯕ꯭ꯔꯣ? ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯦꯕ꯫ ꯔꯤꯛꯁꯟ ꯃꯅꯥꯀꯣꯟ ꯈ꯭ꯔꯣꯛ ꯍꯣꯠꯂꯤ꯫ ꯇꯥꯅꯤꯡꯗꯕ ꯃꯇꯧꯅꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯊꯤꯖꯤꯟꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯁꯅꯥꯍꯟꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯗꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯩ! ꯄꯥꯏꯔꯝꯕ ꯍꯪꯒꯥꯝ ꯃꯄꯨꯜꯗꯨꯅ ꯍꯦꯛꯇ ꯊꯣꯝꯃꯛꯏ꯫ ꯔꯤꯛꯁꯟ ꯅꯣꯛꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯗꯣ ꯃꯊꯟꯇ ꯄꯨꯔꯧ ꯁꯣꯟꯖꯩ꯫ ꯃꯌꯥꯝꯕꯅ ꯑꯥꯗ ꯉꯥꯎꯁꯤꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯣꯡꯃꯇ ꯃꯃꯥ ꯑꯩꯅ ꯍꯪꯗ꯭ꯔꯕꯗꯤꯅꯦ ꯐꯣꯟꯒ ꯇꯧꯔꯛꯂꯒ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯍꯥꯏꯗ꯭ꯔꯕꯅꯤꯗꯣ꯫ ꯑꯁꯤꯃꯅ ꯃꯆꯤꯟꯁꯤꯗ ꯑꯣꯏꯒꯗꯕ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ꯫ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯁ꯭ꯀꯨꯜꯗꯅꯤ ꯍꯔꯤꯁ, ꯔꯤꯁꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯔꯤꯁꯦꯁꯇ ꯀꯦꯟꯇꯤꯟꯗ ꯐꯝꯂꯤ꯫ ꯂꯤꯠꯂꯤꯕ ꯁꯔꯠꯇꯨ ꯈꯨꯗꯥꯡ ꯍꯥꯏꯐꯦꯠ ꯊꯦꯛꯀꯠꯂꯤ꯫ ꯅꯦꯛꯇꯥꯏꯗꯣ ꯀꯣꯝꯂꯞ ꯄꯨꯜꯂꯤ꯫ ꯈꯨꯗꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯘꯔꯤ ꯑꯃꯁꯨ ꯁꯤꯔꯤ꯫ ꯁ꯭ꯀꯨꯜꯁꯤꯒꯤ ꯅꯨꯄꯤ ꯑꯌꯥꯝꯕꯗꯤ ꯔꯤꯁꯤꯗ ꯀ꯭ꯔꯁ ꯊꯝꯕꯅꯤ꯫ ꯔꯤꯁꯤ ꯂꯥꯛꯂꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯂꯥꯛꯄꯗꯣ ꯉꯥꯏꯈ꯭ꯔꯦ꯫ ꯃꯌꯥ ꯀꯥꯔꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯔꯤꯁꯤꯁꯨ ꯈꯪꯉꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯏꯔꯥꯡꯗꯣ꯫ ꯃꯥꯁꯨ ꯃꯌꯥꯝꯅ ꯍꯣꯞ ꯆꯥꯔꯤ ꯃꯇꯤꯛ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯅꯨꯄꯤ ꯀꯌꯥ ꯔꯤꯁꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯤꯁꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯊꯧꯁꯥꯗꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯗꯤ ꯑꯣꯟꯁꯤꯟꯅꯔꯒ ꯃꯥꯅ ꯏꯔꯥꯡ ꯄꯤꯁꯤꯟꯕ ꯈꯛꯇꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯣ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯍꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯊꯧꯁꯥꯔꯣꯏ꯫ ꯀꯣꯏꯔꯤꯕ꯭ꯔꯥ ꯀꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯚꯥꯞ ꯇꯥꯗꯦ꯫ ꯑꯗꯨꯛ ꯂꯨꯅ ꯅꯛꯅ ꯂꯣꯏꯅꯔꯤꯕ ꯃꯃꯥꯟꯅꯕꯅ ꯐꯥꯎꯕ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯍꯟꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯤꯅꯤ꯫ ꯃꯣꯏꯅ ꯍꯧꯔꯛꯂꯒꯇ ꯃꯥꯅ ꯍꯦꯟꯖꯤꯟꯕꯅꯤ꯫ ꯗꯤꯃꯥꯟ ꯁꯥꯔꯤꯕ ꯍꯥꯏꯗꯨꯔꯥ ꯃꯥꯒꯤ ꯃꯑꯣꯡꯗꯣ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯝꯗ ꯂꯩꯖꯕꯅꯤ꯫ ꯑꯃꯨꯛ ꯔꯤꯁꯤꯒꯤ ꯌꯥꯝ ꯔꯤꯖർവ് ꯑꯣꯏꯕ ꯁꯥꯖꯕ ꯃꯇꯧꯗ ꯅꯨꯄꯤꯁꯤꯡꯗꯣ ꯇꯤꯟꯅꯅꯤꯡꯂꯁꯨ ꯀꯧꯅꯅꯤꯡꯂꯁꯨ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯉꯥꯡꯕ ꯉꯝꯗꯕ ꯅꯨꯄꯤꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯔꯤꯁ ꯔꯤꯁꯤꯒꯤ ꯃꯥꯌꯣꯛꯅꯅ ꯐꯝꯂꯒ ꯇꯦꯕꯜꯗꯨꯗ ꯇꯥꯟ ꯊꯥꯔꯒ ꯏꯁꯩ ꯁꯛꯂꯤ꯫ ꯍꯣ ꯂꯩꯁꯥꯕꯤ, ꯍꯣ ꯐꯖꯕꯤ, ꯍꯣ ꯅꯤꯡꯊꯤꯕꯤ, ꯊꯥꯖ ꯃꯥꯟꯕꯤ ꯃꯥꯏ ꯊꯣꯡꯗꯣ꯫ ꯔꯤꯁꯤ ꯑꯃꯗꯤ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯇꯨꯡ ꯏꯜꯂꯒ ꯍꯧꯅ ꯍꯦꯛꯇ ꯁꯛꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯂꯣꯏꯕꯤ ꯆꯤꯡꯒꯨꯝ ꯅꯁꯛ ꯐꯖꯩ ꯄꯪꯄꯣꯡ ꯄꯣꯡꯅꯨ꯫ ꯏꯁꯩ ꯃꯌꯦꯛꯇꯨꯗ ꯏꯔꯥꯡ ꯌꯥꯎꯕ ꯅꯨꯄꯤꯈꯩꯗꯤ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯒꯠꯅꯈ꯭ꯔꯕꯅꯤ꯫ ꯔꯤꯁꯤꯗ ꯍꯨꯔꯥꯟ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯋꯥꯈꯜ ꯑꯃꯗ꯫ ꯈꯨꯕꯥꯛ ꯈꯨꯔꯒ ꯂꯥꯎꯁꯤꯜꯂꯛꯄ ꯅꯨꯄꯤ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯄꯨꯡꯂꯥꯡꯒꯤ ꯀꯦꯟꯇꯤꯟꯗꯣ ꯀ꯭ꯂꯥꯁ 12ꯀꯤ ꯅꯨꯄꯤꯅ ꯑꯅꯝꯕ ꯑꯣꯏ ꯂꯥꯡꯂꯤꯗꯣ꯫ 11ꯁꯤꯡꯗꯨꯅ ꯅꯧꯅ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯂꯥꯡꯖꯗꯦ꯫ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯅꯣꯛꯄꯇꯅꯤ ꯃꯈꯣꯏꯗꯤ꯫ 11ꯁꯨ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯅꯤ꯫ ꯔꯤꯁꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕ ꯌꯥꯎꯔꯕꯅꯤ ꯑꯉꯥꯡ ꯃꯣꯏꯅ꯫ ꯔꯤꯁꯤ ꯍꯣꯏꯗꯤ ꯃꯣꯏꯒꯤ ꯃꯣꯟꯗꯥ ꯑꯃꯗ ꯇꯧꯖꯕꯅꯤ꯫ ꯀꯅꯥꯝꯇꯗ ꯑꯇꯝꯅꯅ ꯁꯛꯈꯤꯕ ꯏꯁꯩ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯏꯁꯩ ꯁꯛꯂꯤꯉꯩ ꯔꯤꯁꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯦꯅꯦ, ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ꯫ ꯁꯤꯗ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯆꯠꯈꯤꯕꯅ ꯍꯜꯂꯝꯂꯦ꯫ ꯃꯇꯨꯡ ꯇꯃꯛ ꯎꯍꯧꯔꯤ꯫ ꯃꯃꯥꯏꯗꯣ ꯈꯖꯤꯛꯇꯐꯥꯎ ꯎꯍꯧꯗ꯭ꯔꯦ꯫ ꯃꯤ ꯄꯤꯛꯇꯛ ꯇꯧꯏ꯫ ꯃꯁꯝꯗꯣ ꯇꯪꯈꯥꯏ ꯄꯨꯜꯂꯤ꯫ ꯀꯔꯝꯕ ꯏꯍꯨꯜ ꯐꯥꯎꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯤꯠ ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯨꯔꯤꯕ? ꯃꯁꯛ ꯈꯪꯅꯗ꯭ꯔꯤ, ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯎꯈ꯭ꯔꯕꯒꯨꯝ ꯈꯪꯈ꯭ꯔꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯅꯤꯡꯁꯤꯡꯉꯤ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯒꯤꯅꯣ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯔꯅꯦ?
ꯈꯣꯟꯖꯦꯜꯁꯦ ꯉꯔꯥꯡꯒꯤꯗꯨꯅꯤꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯦꯛꯁꯤꯡꯉꯨ ꯍꯥꯏꯔꯛꯇꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯁꯛ ꯑꯃꯨꯛ ꯈꯪꯂꯝꯗꯅ ꯍꯔꯤꯁꯅ ꯀꯩ ꯑꯔꯣꯟꯕ ꯋꯥꯈꯜꯅꯣ ꯃꯨꯅꯤꯗꯧꯅ ꯙ꯭ꯌꯥꯟ ꯇꯧꯔꯤꯗꯨꯅ ꯏꯇꯨ ꯎꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯍꯥꯎꯗ꯭ꯔꯦ ꯏꯇꯨ ꯀꯥꯏꯅ ꯅꯇꯨꯛ ꯉꯥꯛꯇꯅꯦ ꯁ꯭ꯀꯨꯜꯒꯤ ꯂꯦꯗꯤꯁ ꯃꯌꯥꯝꯁꯦ ꯌꯣꯡ ꯃꯩ ꯇꯠꯄ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯔꯨ ꯀꯧꯊꯣꯛꯂꯗꯤ ꯅꯪꯁꯨ ꯃꯨꯅꯤ ꯃꯥꯟꯗꯣꯏꯅꯦ ꯐꯖꯔꯦ ꯀꯥꯏꯅ ꯇꯧꯖꯔꯤꯗꯣ ꯔꯤꯁꯤ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯈꯠꯅꯗꯅꯇ ꯂꯩꯔꯕꯅꯤ ꯑꯅꯤꯗꯨꯗꯤ ꯊꯤꯅ ꯉꯥꯡꯅꯔꯁꯨ ꯆꯩꯅꯔꯁꯨ ꯁꯥꯡꯅꯗꯧ ꯂꯩꯇ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯅꯤ ꯂꯨꯀꯥꯁ ꯇꯞꯂꯤ ꯇꯞꯂꯤ ꯐꯔꯛ ꯐꯨꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯏꯂꯤꯖꯥ ꯍꯣꯏ ꯕꯦꯟꯁ ꯄꯨꯂꯞ ꯔꯤꯁꯤꯗ ꯍꯣꯞꯆꯥ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯗ ꯁꯛ ꯊꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯀꯨꯆꯨ ꯈꯤꯇꯪ ꯃꯝꯕꯩ ꯋꯥꯅꯤ ꯎꯗ꯭ꯔꯕ ꯈꯪꯗꯦ ꯑꯝꯇ ꯍꯔꯤꯁꯅ ꯑꯊꯤꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯊꯤꯕ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯅꯦ ꯑꯩꯈꯣꯏ ꯇꯥꯟꯅꯗ꯭ꯔꯗꯤ ꯅꯨꯄꯤꯅ ꯑꯝꯇ ꯅꯨꯡꯁꯤꯔꯛꯄ ꯀꯥꯏꯗꯨꯗꯤ ꯃꯄꯣꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯦ ꯔꯤꯁꯤꯅ ꯁꯛ ꯐꯖꯔꯨꯕ ꯄꯥꯞꯄꯨꯏ ꯍꯔꯤꯁꯅ ꯑꯩꯈꯣꯏꯁꯨ ꯑꯊꯤꯕꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯐꯖꯗꯕꯩ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒ ꯇꯤꯟꯅꯔꯨꯗꯅ ꯆꯥꯟꯁ ꯂꯣꯏ ꯃꯥꯡꯉꯦ ꯔꯤꯁꯤꯅ ꯍꯤꯔꯣꯅꯤꯅ ꯑꯩꯗꯤ ꯅꯣꯏ ꯈꯔ ꯋꯥꯖ ꯇꯥꯕ ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯇꯩ ꯐꯝꯂꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯁꯠ ꯌꯦꯡꯉꯤ ꯏꯂꯤꯖꯥ ꯎꯗꯦꯅ ꯍꯔꯤꯁꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯐ꯭ꯔꯥꯏꯗꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯂꯩꯍꯧꯕꯅꯤ ꯍꯔꯤꯁꯅ ꯔꯤꯁꯤ ꯂꯨꯃꯤ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯕ ꯔꯤꯁꯤꯅ ꯅꯣꯠꯕꯨꯛ ꯋꯥꯏꯔ ꯄꯤꯔꯛꯇ꯭ꯔꯦ ꯅꯨꯄꯤꯅ ꯅꯨꯄꯥꯗꯩ ꯅꯣꯠꯕꯨꯛ ꯋꯥꯏ ꯆꯠꯅꯤꯡꯕꯁꯤꯗꯤ ꯍꯔꯤꯁꯅ ꯁꯦꯁꯟꯗ ꯉꯔꯥꯡꯗ ꯍꯧꯗ ꯉꯥꯏꯔꯤ ꯀꯔꯤ ꯁꯤꯜꯂꯤꯕ ꯃꯥꯗꯤ ꯅꯣꯠꯕꯨꯛꯇ ꯅꯃꯤꯡꯒ ꯊꯥꯈꯤꯕ꯭ꯔꯣ ꯔꯤꯁꯤꯅ ꯐꯤꯖꯤꯛꯁꯀꯤ ꯉꯔꯥꯡ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯈꯔ ꯇꯥꯛꯇ ꯉꯥꯏꯔꯤꯕꯅꯤ ꯀ꯭ꯋꯦꯁꯟ ꯑꯃꯈꯛ ꯏꯈꯤꯕꯅꯤ ꯁꯔꯅ ꯍꯥꯏꯕ ꯑꯗꯨ ꯁꯤꯟꯅꯤ ꯍꯔꯤꯁꯅ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪꯁꯨ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯔꯤꯁꯤꯅ ꯋꯥꯏꯠ ꯅꯃꯥꯏ ꯀꯥꯏꯅꯤ ꯅꯝꯗꯅ ꯂꯧꯈ꯭ꯔꯤꯅꯤ ꯂꯝꯕꯤꯗ ꯂꯩꯔꯝꯃꯦ ꯉꯔꯥꯡ ꯑꯩꯅ ꯍꯟꯈꯤꯕꯗꯣ ꯑꯗꯨꯗ ꯍꯔꯤꯁꯅ ꯑꯣ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ ꯉꯥꯡꯅꯕꯗꯣ ꯁꯦꯡꯂꯦ ꯅꯨꯄꯤꯕꯨ ꯑꯣꯏꯔꯗꯤ ꯅꯣꯡꯁꯥꯐꯧ ꯇꯦꯊꯔꯛꯏꯗꯣ ꯇꯧꯔꯤꯅꯦ ꯅꯆꯤꯟꯗꯣ ꯑꯩꯈꯣꯏꯗꯗꯤ ꯄꯥꯈꯣꯡ ꯋꯥꯠꯇꯗꯥꯏ ꯅꯨꯄꯤꯗꯗꯤ ꯉꯝꯗꯦꯅꯦ ꯃꯣꯔꯥ ꯆꯨꯗꯧꯕ ꯅꯨꯄꯥꯅꯤꯅ ꯔꯤꯁꯤꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯟꯖꯔꯦ ꯅꯨꯄꯤꯒꯤ ꯆꯤꯟꯗ ꯍꯦꯜꯂꯦ ꯅꯪꯁꯨ ꯌꯥꯗꯕ ꯃꯇꯥꯡꯅꯤ ꯑꯩꯅꯔꯣ ꯑꯗꯨꯕꯣ ꯂꯨꯀꯥꯁꯅ ꯅꯁꯪ ꯑꯃꯨꯛ ꯐꯣꯏꯅꯔꯛꯀꯅꯤ ꯅꯣꯏꯕꯥꯅꯤ ꯍꯔꯤꯁ ꯃꯉꯛ ꯏꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨ ꯑꯥꯗ ꯕꯣꯏ ꯁꯨꯝ ꯄꯥꯏꯔꯤ ꯁꯣꯏꯗ꯭ꯔꯦ ꯊꯤꯟꯕ ꯂꯥꯛꯑꯦ ꯄꯥꯈꯠ ꯆꯥꯎꯕꯧ ꯅꯨꯡꯁꯤꯕꯧ ꯍꯔꯤꯁ ꯔꯤꯁꯤ ꯈꯖꯥꯏ ꯁꯤꯛꯂꯛꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯔꯤꯁꯤ ꯍꯔꯤꯁꯀꯤ ꯃꯈꯨꯠꯇ ꯐꯠ ꯀꯟꯊꯣꯛꯂꯒ ꯇꯨꯀꯠꯆꯩ ꯅꯨꯄꯤꯒ ꯐꯪꯗꯕ ꯇꯥꯔꯦ ꯑꯩ ꯁꯣꯝꯗꯅ ꯂꯩꯅꯥꯒ ꯑꯜꯕꯤꯅꯥꯒ ꯁꯤꯕꯔꯥꯖ ꯃꯈꯣꯏ ꯑꯍꯨꯝ ꯀ꯭ꯂꯥꯁꯔꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯤꯕꯔꯥꯖꯅ ꯂꯩꯅꯥꯗꯤ ꯃꯁꯛ ꯀꯌꯥꯝ ꯑꯣꯜꯂꯝꯃꯤꯅ ꯅꯍꯥꯟꯒ ꯑꯩꯗꯤ ꯃꯁꯛꯄꯨ ꯈꯪꯉꯨꯗ꯭ꯔꯦ ꯂꯩꯅꯥꯅ ꯊꯤꯖꯤꯜꯂꯝꯃꯤꯔꯣ ꯐꯖꯔꯝꯃꯤꯔꯣ ꯑꯜꯕꯤꯅꯥꯅ ꯊꯤꯖꯤꯟꯕꯅꯤ ꯁꯤꯕꯔꯥꯖ ꯅꯣꯛꯂꯒ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯗꯨꯗꯤ ꯂꯩꯅꯥꯒꯤ ꯈꯨꯅꯤꯡꯋꯥꯏꯗ ꯕꯦꯅꯦꯠ ꯅꯞꯂꯤꯕꯗꯣ ꯎꯔꯗꯨꯅ ꯁꯤꯕꯔꯥꯖꯅ ꯍꯪꯂꯛꯏ ꯂꯩꯅꯥ ꯈꯨꯠꯇꯨ ꯀꯩꯗꯧꯔꯤꯅꯣ ꯂꯩꯅꯥ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯉꯔꯥꯡ ꯇꯨꯁꯤꯟꯕꯩꯅꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯈꯔ ꯂꯥꯡꯂꯒ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗꯨꯗ ꯑꯍꯨꯝꯃ ꯋꯥꯔꯤ ꯁꯥꯕꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯔꯤꯁꯤ ꯍꯣꯏꯅꯤ ꯏꯁꯩ ꯁꯛꯄ ꯌꯥꯎ ꯃꯌꯥ ꯈꯤꯒꯠꯄ ꯌꯥꯎ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ ꯔꯤꯁꯤ ꯂꯩꯅꯥ ꯍꯣꯏꯒꯤ ꯔꯨꯝꯗꯨ ꯂꯥꯜꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯂꯩꯅꯥꯒꯤ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠ ꯎꯈ꯭ꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯤꯡ ꯍꯟꯖꯤꯜꯂꯒ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ ꯂꯩꯅꯥꯗꯣ ꯃꯅꯤꯡꯗ ꯐꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯇꯧꯔ ꯂꯩꯔꯝꯃꯤ ꯎꯈꯤꯗ꯭ꯔꯦ ꯍꯟꯗꯛꯁꯨ ꯃꯁꯛ ꯃꯄꯨꯡ ꯐꯥꯅ ꯔꯤꯁꯤꯅ ꯆꯦꯞꯊꯔꯒ ꯌꯥꯝ ꯀꯟꯅ ꯌꯦꯡꯂꯤꯕꯗꯣ ꯑꯜꯕꯤꯅꯥꯅ ꯎꯈ꯭ꯔꯦ ರಿಷಿ ಹೈರಪ್ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ರೆ ꯑꯜꯕꯤꯅಾ ꯂꯩꯅꯥꯗ ꯁꯦꯠ ꯐꯨꯔꯒ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯄꯣꯁ ꯇꯥꯕ ꯑꯃꯅ ꯅꯪꯉꯣꯟ ꯌꯦꯡꯉꯝꯃꯤ ꯁꯤꯕꯔꯥꯖ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗꯦꯗ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯒ ꯃꯁꯛ ꯑꯝꯇ ꯈꯪꯗꯦ ꯂꯩꯅꯥꯅ ꯃꯤ ꯆꯨꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤꯗ ꯕꯥꯞꯇꯤ ꯋꯥꯡꯈ꯭ꯔꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯁꯤꯕꯔꯥꯖ ꯂꯩꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯑꯩ ꯃꯄꯥꯟ ꯐꯥꯎꯊꯣꯛꯎꯈꯤꯒꯦ ꯅꯣꯏꯕꯥꯅꯤ ꯂꯩꯍꯧꯈꯣꯀꯣ ꯍꯣꯏ ꯁꯤꯕꯔꯥꯖ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯜꯕꯤꯅꯥꯅ ꯍꯥꯏꯔꯛꯏ ꯁꯤꯕꯔꯥꯖꯀ ꯅꯣꯏꯒꯁꯦ ꯀꯩ ꯊꯣꯛꯅꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯃꯣꯏ ꯃꯄꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯃꯁꯦꯟ ꯇꯤꯟꯅꯗ꯭ꯔꯗꯤ ꯌꯥꯗꯕ ꯃꯑꯣꯡꯅꯤꯅꯦ ꯏꯆꯥꯅ ꯆꯥ ꯄꯤꯅꯁꯤ ꯀꯥꯏꯅ ꯋꯥꯁꯛꯅꯈꯤꯕꯒꯗꯤ ꯂꯩꯇꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯍꯦ ꯄꯛꯇꯕ ꯋꯥꯗꯣ ꯐꯤꯜꯝꯒꯤ ꯌꯥꯝ ꯃꯥꯜꯂꯦ ꯁꯤꯕꯔꯥꯖꯇꯤ ꯊꯥꯏꯅꯗꯤ ꯇꯤꯟꯅꯔꯛꯏ ꯑꯩꯒ ꯄꯤꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯐꯨꯔꯛꯄꯅꯦ ꯑꯁꯤ
โอ้สวยเดรยิงว่าลุยเนี่ยรำบรุสุขังปะเตน้อยน่ะไปสักตาดูกะอัลวินาดาเลยน่าตอริสิยิงให้บกูมังให้เป็ดอินลีrecess มาตรงคลาสตัวนี้อาจารย์สังลักตุนางหางวารีวัตไตตอรีอาจารย์น่ะฮาริสริซีอันนี้มักอาจารย์ได้ยิงลีฮีโร่สาวบักคราเลียบสิดนะเน็กไตดูฟัสนัมตะปุลโลทริปการ์บันีเอ็กซ์มาสวมท่าดอรีบันีเอลเวนดังเอาวโดอดุไมต์ตอรนุเนี่ยอันนี้ดูเน็กไตสัตเซมีวาดิงังดีมาร์กฟัสฮันซิโกในบ้านนี้หลายให้ตบสุนัตเตริซีสุบายโอเลซิฟัสนังวางบันีขณะที่เห็นหัวดาร์ดีโตฟอยเบียรีบันี100 สกอร์ตกสิดนะฮะงอกสินบันฮีลินุยบานีเซสซันฮาวดังไงดีงั้นใส่สุกันจินเดฮโรสาวได้ใจจริงงังเจมาติกตอรีเนี่ยสารบีไอพีน่ะเช็คหลักเลยดีนูเอ็กซ์เพลตัวจากสันนิโก้ขณะฮัลโหลลังบะฮาริสมาจินยาวรีแม่ฮีโร่ยี่มาปกอินปกพุชเดอวาดูเล็บเครลุคำเดนาลีอันนี้โดนอกมีเน่ไม่ห้ามสนุกไปยาวรียานี่ไล่ได้ห้างโตงั้นอินโทรดักชันขณะตัวรำบะมันนี่งั้นสิมาข้าจะทัศสิโก้ซิเลบัสยาริเคงั้นน่ะลอยสินะบัตอกสิอดูกรีบิสนะมุชัดปนังเบรย์สิไม่ไล่เด็กแต่ไม่ลอยนอนสินนะเครปุ่งอันนี้มาใครรวมดาคลาสตัวบันนี้เลยน่าเบลเฮกตาบกะนังหัวเรดกุมฮัตุเซนทอกเรเบกตุปูรังกะอัลวินากะฮันนยิงลำเดอัลวินาลาวตุนัดไฮรีน้ำมันบิกอร์บุกไอโนเลยน่าแค่สวยรันเดเชนเครียดมาฟิงเนเชนฮอร์กปดะคาวน์เตอร์มามังดูดะริชิเลยบุกหัวตัดนะทอมซิลเรอมุริซิตุงฮันนยิงเลยน่าฮันนยิงลำเดบีsorryให้ตุนะลาวตุนะมังท่าตุนะเชนเครีฮาริสนะขัดจินเลยคลาส11อ่างเสอีรังเขาเร่เอ็งวันดูดีทิ้งสินเดนเสริชินะว้าวลาวดิกันนาตานารักปนจารังตรงนู้นไปเร่ตัวสินเดอร์จังลาวเรื่องสุกันนาขังบ้าน้องวันดูทิ้งสินเดไว้บทตัวอ้ำชาวบรบะไอ้ทิ้งฉันเอาไปตัวรังกาแฟบาร์กี regular customer เลยสามีมาจ้าสิงเดริชิโอโลจิตากไปทิ้งกันนี่สิหรอริชินกเลยกะขังนี่เดอไฟจัดเลยมาคุดอันนี้ทางกันละมากะริซิสัตเครมายุ่มเฮกโยวกะเดรสสัตหงดูอีริซิโดมันนิ่งเดทอกตุนะมาไม่มิตาถอยมาคงมาคุดสหามโดเครกาดามูจังตุนะทีชาร์บราวน์คัลเลอร์กีวีเนกตามานะตัวนี้ลิดปะตุมาลิดสินลีฮาเป้นมาเสกลีสลิปเปอร์ดูมาตรงละกะเคฟตุมามันนิ่งมามาอันทกนะตุนะอุบลีปามนะซิซินนะซับะเพอร์ฟิวม์มัลส์ยามนะตังดบะดอฟกิตุมาใจสินลีอดูกะปูกระดับมาปดสิงดอเบกจะอุบดาฮับสินละกะทอกเรไซเคิลดูท้าวดูนะปุ่งมารีตาสิลักปัดไว้ดะนุ่งตีกิตุชันลากปักขุดิงไอศครีมจ้าบัดจังลักปันปีสิงดอปุ่งสิงสวยดะนะงัสิสุไลตาวได้ยาจับมาท้าวอ้อยระบันนี้นปีมากีเงาเซรุเรทำไว้ดูนะน้องมาตัดสวารีสานะดะวะมาสักสุขังนะดะวะนุปาดอนุ่งตีลากละกะยิงซะบันนะมาท้าวอ้อยรีริซินะตกทอระปักขุดิงอินุงตะนุงสิจารุเรมานะโลนังเอาสบันนี้นุปามานะดิกะริชุขังบันนะเตนุ่งตีอิตุชันทลักลีบะใจยังไขมุกิฮัลดุโซมาซานะขังนังการิโดข้ามเครการิข้ามบกิคอนเจลดูดะริชิยิงทกลุยเบบี้พิงคัลเลอร์กีครูมาข้าออยบะพรอกตุมะกะอิซัมซัมเบสลิปเปอร์อปาปะตุมาตวงละกะตะพิงริชิมานักตะเจเลยเชนมาดะแลบักตะขซิกท่าดาริบะมาไซดอกคอยเลียงเลียงกีอดุกมุนในยิงบรานุปามานะนุซามากิคอยราวนะบะมิสนาอันนี้ดูดีนุปามางอนได้ยิงดูนะเจเลยเฮกโยบกะปิกตักตัวบกคอนเจลดูนะให้เลยอิงนะตับนะไอศครีมริซิโซไอศครีมมาเล่าทุกละกะปีเลยสิดาจุสอันนี้กะกาแฟมกะนักกันเดฟัมลีบเลยซาปิสิงดูนะไฮรักปนีริชิไฮรักลีบดอเซมเดบมุไม่ลุกทักเรไอศครีมเล่าคิบันพิมจ้าดูนะทับนะไฮรัมมีไปซาสิเดเลยเรสุยิงยิงดามานะตอริบดออดมังโตตุนะคุมเลยทำโมนุปีดูฮันนะริชิยิงลำนักจัดเครอโตปมีสิงดาไม่อดมงอันสินเครมันได้ยินมาเต็งสุปังสิเลยนิมิดังนี้ไลนากสิบรัสกะมาคอยอันนี้ก็แมทสกิทูชันตอรมีไลนากียมดตองานอซาเการะกะโตบันีเซ
Sivarajki mapaga Lainagi mapagana makoi ani punna tawhanse haiduna tawhanbani. Ozana se integration ni hayang holamu subject tawgiko like the yaudaba question ni formula theory mayam do karamba pangadagi munna khalaga holo step am soibada answer phangba ngamloi phajana yengko. Hoi sir fare loisilase matam kuina lawthabasu nungaite noi satai subject paabagi matam pidaba yaroi 11 ka 12 ka mari leinabani 11 se sengna chatko maths ka chimpa puba yaroi ko nga wari watai toramlaga oja du susatkre Lainagi mama indo tholaklaga hairei Ibungo Sivaraj sak sakrodana masi yarnida Lainana ikairiro nattida nangna pisaninga moidrana tawba is taisinga tawi Indo noklaga Sivaraj ti pakhang macha phakre ten loibade wang sauradana isase masaksu phajakre magunna leiriba akoi sanadine sum pixalaba kainom tawre Masi Lainadi wangaroida loire uchi masadongna dom leirani si hairaga noi Laina pairap yenglaga kin chagere nang nupidine aina wangiba changse loi wangnabani sawi tawi Indo sunokpa yawi hoise lao la sakra kha saminaro Sivaraj babado Lainai babaga thabak mafamda lei hairakpani thengani lawba lakpado lao ikare dine pukwang tawjaraksani lao duna si hairam laga chenkre laik to pusil laga somdana rishi chak to laga ngak pathaba oina mama ga wari sanai sana hanbina kaisu tawdeda nungsa sabatu dane ima se kuina leirore adunani ima kanamta su leide nanaw su angang oiri ima na hangano aina labna leiraga ima nari habado ainu ngaite isi kaisu tawroi haibani nangbo ngasa ayuktani nanaw nupaga khanaramido kaithil machada hangama pun khara yoluge na nungthildo thoubani adude isase khangson sontharakpa ko ngaurakpani ngak patharaga phakreda hoiba ado nanawgadi kaigi khanarino ho karigi oini mathong saba wa ngangdabagi phuge tawba aina rishi hapen noi ai lakpada mithai hawa purake hayo Nasai mamai manakong tapnapsinlaga wari taram bariksan mayambana mithai hawba hairakpada kipeta mamadagi mulli Taton aseng mithai leirakadra adudi kai numita laktoiba ai khun machinda ngairamge hapu sidi nayambagi number 5 ki hawba mithai sini pijadoise Riksan bittekna As arigato taton kari kana tambiribaduna TV da moi anime haibra mi manba kangbugi film do aduda haibada tahawba kai haino badubo khangde sum harini yam haibaga mandro ide nasaktuga yare koksawa nga imada phone du piu thank you bro thamzaro da nanangsu larik pa gi hairaga ngausinaga no aduda leiraga ne imadi pangpa da pakhaliko hoiba adoima fazana layuko nanawga thammage iso ngak mama macha wari torobatung call thamnakre Rishi pamungda long hiplaga happy den makutna pairaga munna yengli nungtigi happy den amamam pirami misa kanano happy den pibagi maramsina kaige pigi ga phone piu thawaina pibane maisidi nungtigi amamam adum leirameba ai bu happy den pizaraga samjilla phage kain khanma leisabisu yaurine mathanda murum sonba yaba solaga pairam happy den do thongnawda langthokre Maral leizadaba thawai su pandraba posakto mafam khangda langthokre karigumba ngasi thausadana langthokriba mamal hongba posaktuna tungda khwaidagi mamal yamba khwaidagi nungsiba khwaidagi magul leiba mo oiraklabadi kamdogani